ꯊꯥ 9 ꯍꯦꯟꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯄꯤꯔꯤꯕ ꯆꯩꯊꯦꯡ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯃꯨꯛ ꯑꯁꯣꯛꯄꯗ ꯊꯨꯝ ꯆꯥꯏꯁꯤꯟꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯗꯤ ꯃꯅꯤꯄꯨꯔꯗ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯁꯦꯝ ꯁꯥꯕꯤꯔꯣ ꯍꯥꯏꯅ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯄꯤ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯕꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯉꯥꯛꯄꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯇꯥꯟꯁꯤꯜꯂꯛꯄ, ꯅꯥꯀꯜ ꯑꯃꯗꯅ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯂꯩꯉꯥꯛꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯠꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯔꯦ꯫ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ IRB ꯄꯔꯁꯅꯦꯜꯁꯤꯡꯒꯤ ꯇ꯭ꯔꯦꯅꯤꯡ ꯕꯦꯁ ꯑꯁꯥꯝ ꯁ꯭ꯇꯦꯠꯇ ꯄꯥꯡꯊꯣꯛꯅꯕ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯌꯥꯅꯤꯡꯗꯦ꯫ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯧꯔꯤꯕ IRBꯁꯤꯡ ꯃꯇꯨ ꯅꯥꯃ ꯁꯣꯛꯍꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯆꯠ ꯃꯃꯥꯁꯤꯡꯅ ꯊꯤꯡꯒꯅꯤ ꯍꯥꯏꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯔꯥꯡ ꯂꯩꯃꯈꯣꯡ ꯍꯦꯚꯤ ꯐꯨꯑꯦꯜ ꯄꯥꯋꯔ ꯄ꯭ꯔꯣꯖꯦꯛꯇꯒꯤ ꯌꯨꯊꯔꯛꯄ ꯊꯥꯎꯅ ꯇꯝꯄꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯗ ꯆꯦꯟꯊꯔꯛꯄ ꯍꯥꯏꯕꯁꯤ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯕꯨ ꯇꯨꯝꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯑꯊꯨꯕꯗ ꯏꯟꯀ꯭ꯋꯥꯔꯤ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯥꯎꯇꯥꯛꯇ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯕ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯨꯡꯊꯤꯜ ꯄꯣꯋꯞꯇ ꯁꯒꯨꯟ ꯇꯧꯕꯒꯨꯝ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯨꯜꯗꯤꯞ ꯁꯤꯡꯅ ꯂꯥꯟ ꯍꯧꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯔꯛꯇ ꯐꯣꯔꯦꯅꯔ ꯀꯨꯀꯤ ꯌꯥꯎꯗꯦ ꯍꯥꯏꯕ ꯀ꯭ꯂꯦꯝ ꯑꯃ ꯄꯨꯈꯠꯂꯛꯂꯤꯕ ꯑꯁꯤ ꯃꯤꯅꯝꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯊꯣꯡ ꯍꯨꯛꯇꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯃꯨꯛꯅꯍꯟꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯍꯧꯔꯁꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ पर्सनल ट्रेनिंग चलपगी मतांगा कोई ऑफिसर उनजरवे उनजरको ऑफिसर से CDI मनितोंबा हाइना कौई ऑफिसर बु यामना फै याम इना तबना कोई वारी सानजरी माने कोई बिबिरको सि हाइबसिंग सि कोइना सिनबा नते तसेंगमके पर्सनल सिंग सि आयाम पर्सनल सिंग सि मफम सिदा थंबा खक्तनी सि इसाननबो खननबगे थौसे थोरांगे हे वाटर सदबो नबियो ऑफिसर से नबियो हाइना तापिरकोदगी थवाई बेरेना अमुका हना कोई पुलिस का क्वार्टर से चलगा सार्जेंट तक उनसकी सार्जेंट तक फमिनदुना उहाय कोई मरी सुनवारी सानजकी सार्जेंट ना तापिरपददी हाइ बिसिंग असि कसु पुदों थिनिगा उइदे चोरचापुर किसु चोरचापुर रोमदगी ट्रेनिंग मफम फावबा दम मुखै गानि सखरगनी कापो किसु कापो दिगी सलगनी अदुगा मणिपुर जिना कोई जिनी लम्बी सकरी सिक्युरिटी याम ताइ और सकदबनी कसु tingai legi haine ditapi adumo thoi be gi mama sing side gi koina thamjara busi haine sing di sar singa yam ta singa yam na sumna sokna ba pandana ba kudum ki dana ba menga ki side gi di to biro ha gi di na de to ngani to debu akoi kuki gi oi ba pibam si de di koi gi cha sing si asam da training to busi koi pamje de oi ki thaja bu mama gi sing de di legi haine koi amuka da tham gi